PR Makha Sangthanaba Lalong Oigani Silan Bisnupur District ki Saiton Nganukonda Bom Pokhai Handuna Misam Ani Suan Kiba Amadi Yum Ama Amang Atatwan Kibagi Thoudok Adu PR Makha Sangthanaba Thaurang Ama Silakpa Oigani Haibagi Jingnaba Lay Haina Maitei Lipun ki Thauburel Haisnam Silan Maitei no Fongdorakli Silana Makha Takibada Haukiba December Taraga Tarukta Paujakai Ikaida Kukisingna Bom amadi nongmai kaptharakibagi thoudok aduda mara leibasing faraga chairak piyu haina taknarabasu thabak oina onthoraktri chairagasida bomgi lan chatharaktuna misamani soalibasi kanagumba kharana PR Makha Sangthanabagi aronba lalong oiramba yabagi chingnaba leire asigumba thawong asi condemn tawi loinana asukluraba tanja sida masida mela tawraga nungai thoktuna leiribasi matang chade haujiksu IDP sing mayumda hanjindri miyoi kharana tongan mafamda mela siliba sisu puna thingminasi hairi ayuk nungthilda jangphut ki TV da advertise tawba thingkhre chahi nauriba angang kya haksangge arumba amasung noiba hengalakpadagi Britain da akhanaba thaurang ama laukhatkhre ayuk nungthilgi matamda jangphut ki matangda television amasung online da advertise tawba yararoi haina kanglon ama chatnaba haure fat chini natraga thumgi saruk ka hena yawba chinjak sing angang singda yariba makai pijadana bagi pandam da health ministry na akhanaba thaurang asi laukhatlakpani thaurang asigi matung ina numidang pung 8 gi mamangda jangphut ki advertise amata TV amadi online da tawba yararoi health ministry gi report amana hai chahi nauriba angang singbu hakchang gi arumba helhandanaba amasung ka hena noibana maram oiraga haksel da pirakpa akaibasing kokhananabagi pandamda thaurang asi laukhalakpani kumja 2023 gi December thada ihan hanba oina angang singda jangphut pijadanaba thaurang ama laukhatpa hauki thaurang adugi matung ina milkshake coffee amadi thaknaba mahi singda yawba chini gi tax launaba thaurang laukhalakhi adum oinamak obesity na maram oiraga chahi nauriba angang singda punsi mahinga mari leinaba leina kya paklakpadagi hena cheksinba kanglon ama chana halakpani haukiba ningthokaba numitagi chatnaba haukraba regulation asigi matung ina school gi manak nakna fast food ki dukan amata leiba yararoi television amasung online da junk food ki advertise torokpana angang singbu hakchang sokningai masak ohelakli health ministry gi report amana hai England da angang amana masagi chahi 5 surakpada mahi tamba haurai hariba angang sing aduna masagi chahi 13 surakpa matamda hakchanggi arumba masung anoiba hengalakpa thengnare masida sunatana yada tin chabagi kudong chadaba sumayoknari numidang pung 8 gi mamangda junk food ki advertise tawba thingbagi thaurang asina angang singbu hakchang sokningai oiba chinjak singdagi lapthokna lehelagani haina health ministry asli daltana phongdokhi mipum khudimak masama ufana leinabaga loinana punsi mahinga mari leinaba leina sing matam chana ngakthok haunabagi pandamda akhanaba regulation asi United Nation gi mafam punamakta chana hanba haure haina su mahakna phongdokhi report amana hai burger thawda tawthoklaba chinjak biscuit amasung soda yawba mahi toina thakpana diabetes ki risk hengat hanbaga loinana kidney gi soananabagi maram ohelai malemgi oina type 2 diabetes nabagi masing nomogi hengalakpa maramna punsi mahing semdoknaba thaurang laukhatpa tangai fadaba leire Saiton Nganukon gi Thoudok NIA da thijinanaba khusinakre tha asigi mangagi ayuk anganbada Bisnupur district ki Phogakchau Ikhai police station gi manung chana leiba Saiton Nganukon da kuki military chingnaba singna bom mathang pokhai handuna nupi ama yauna miyoi ani sokibagi Thoudok adubu Manipur Police ki Inspector General of Police amasung Superintendent of Bisnupur Police yauna Thoudok thokfam maduda chatuna ground situation amadi Thoudok adu karamna thokibano haibagi investigation chathakraba tungda state government na official oina phirep adu lauduna Thoudok adu ki makha taba thisinanabagidamak National Investigation Agency NIA da case asi transfer tawkhre hairi Manipur Police Control Room dagi thadorokpa cherolamagi matung ina Thoudok adu thokraba matungda mafam adubu koliba Phogakchau Ikhai Police Station na FIR register tawkibaga loinana Thoudok adu gi matangda kupna investigation sathaba haukrabani adubu Thoudok adu state government na yamna hakchina lawbuga loinana NIA da makha tana thijinanabagidamak warep adu lawkibani hairi State government na Thoudok adubu thijinanaba NIA da sinabagi warep adu mari leinaba Ministry of Home Affairs MSA da athuba matamda NIA gi team thaviraktuna Thoudok adu thigatpa haunabagidamak aiba cherol su pisin khre hairi Thoudok adu NIA na thigalakpa tarbadi investigation adu da expert sing maru oina
ꯑꯦꯗꯚꯥꯟꯁ ꯐꯣꯔꯦꯟꯁꯤꯛ ꯇꯦꯛꯅꯣꯂꯣꯖꯤ, ꯏꯟꯇꯤꯂꯤꯖꯦꯟꯁ ꯁꯦꯌꯔꯤꯡ ꯅꯦꯠꯋꯥꯔꯛ ꯑꯃꯁꯨꯡ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯌꯨꯅꯤꯠ ꯏꯟꯚꯣꯜꯕ ꯇꯧꯕ ꯃꯔꯝꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯣꯛꯄ ꯂꯥꯏꯅ ꯉꯝꯒꯅꯤ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯁꯨ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯤꯡ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔ ꯉꯥꯛꯅꯕ ꯂꯥꯛꯄꯅꯤ, ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯅꯕ ꯅꯠꯇꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 50,000 ꯍꯦꯟꯕꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯟꯅ ꯂꯩꯔꯛꯂꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯂꯥꯛꯄꯅꯤ, ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯅꯝꯕꯣꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ. ꯄ꯭ꯔꯦꯃꯤꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯇꯤ ꯆꯤꯡꯅꯕꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯉꯥꯅꯨꯀꯣꯟꯒꯤ ꯈꯨꯟꯖꯥ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯅꯝꯕꯣꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ, ꯅꯝꯕꯣꯜ ꯕꯖꯥꯔ ꯂꯨꯛꯃꯥꯏ ꯁꯤꯟꯊꯥ ꯂꯨꯞ ꯑꯃꯗꯤ ꯅꯝꯕꯣꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯨꯞꯁꯤꯡꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯝꯕꯣꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ. ꯄ꯭ꯔꯦꯃꯤꯂꯥꯅ ꯍꯥꯏ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯆꯥꯎꯅ ꯊꯣꯔꯛꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 50,000 ꯍꯦꯟꯕꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯟꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯂꯥꯛꯄꯅꯤ, ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯅꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯩꯇꯩ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯒꯚꯔꯅꯔ ꯑꯣꯏꯒꯦꯔꯥ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗꯒꯤ ꯐꯣꯏꯖꯤꯡ ꯐꯥꯎꯔꯒ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫